ꯑꯁꯤꯒꯤ ꯋꯥꯅ ꯂꯣꯏꯕꯔ ꯂꯣꯏꯅꯥꯏꯒꯤ ꯁꯤꯒꯤꯅ ꯃꯈꯥ Alone, hi, alone. Please subscribe and like. Krishna Nithujam, hi. Hi, Krishna Nithujam. Nungairibro, naik tawdabro. Dak ini humse nong yam chubadagi khara apanba nungaidaba oire. Alone tum labo o alone mitei oibra tum driye pung tamathoi adwadaga tumgani chak charabo chare alone thakachari lakpibagi tamathoi tumdora 38 tumdora khangdi tawse faunase bako ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯆꯤꯐꯥ ꯄꯨꯗꯕꯅꯤ ꯑꯩꯁꯤꯕꯣ 600 ꯀꯩꯅꯣꯝ ꯍꯥꯏꯕꯗꯨꯕꯣ subscribe tꯧꯕꯤꯔꯝꯃꯣ alone ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯈꯤꯒꯦ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯃꯈꯥ ꯍꯥꯏꯔꯛꯀꯦ alone ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯁꯥꯅ ꯆꯥꯔꯝꯃꯅꯤꯗ ꯉꯟꯅ ꯀꯣ
ꯀꯥꯡꯒ꯭ꯔꯤ ꯁꯤ ꯑꯩꯆ ꯑꯣꯏꯆꯦ ꯐꯦꯁꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ? ꯑꯂꯣꯟ ꯀꯔꯤ ꯂꯝꯒꯤꯅꯣ? ꯂꯝꯗꯝ ꯀꯩꯗꯒꯤ ꯄꯥꯏꯔꯛꯄ ꯒꯨꯍꯥꯇꯤ? ꯒꯨꯍꯥꯇꯤꯒꯤꯔꯣ? ꯑꯣ ꯑꯣ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ꯫ ꯀꯩꯗꯧꯅꯨꯡꯒꯤ ꯇꯧꯕ ꯅꯠꯇꯦꯗꯣ ꯁꯤꯡꯉꯣ ꯈꯣꯏꯔꯣꯝ ꯅꯥꯏꯅꯤꯡꯊꯧ ꯉꯁꯤꯅ ꯀꯧꯕ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯁꯛ ꯎꯗꯕꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ? ꯁꯛ ꯎꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯨꯄꯥꯅ ꯍꯥꯏꯖꯔꯤ꯫ ꯁꯛ ꯎꯕꯗ ꯀꯥꯏꯗꯤꯌꯦ ꯀꯥꯡꯒ꯭ꯔꯦ ꯁꯤ ꯑꯩꯆ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯌꯨꯛꯇꯒꯤ ꯌꯨꯝ ꯀꯩ ꯑꯉꯥꯡ ꯁꯨꯝ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯝꯅ ꯀꯣꯛ ꯐꯥꯕ ꯈꯣꯠꯄꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯄꯣꯠꯇꯦꯕ ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯒꯗꯕ ꯑꯣꯏꯔꯒꯕꯨꯗꯤ ꯈꯖꯤꯛ ꯁꯦꯝꯖꯤꯜꯂꯒ ꯂꯤꯞꯁꯇꯤꯛꯀꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯊꯥꯖꯤꯜꯂꯒ ꯑꯗꯨꯝ ꯇꯧꯒꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯉꯥꯛꯇꯪ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦꯕ꯫ ꯑꯗꯨꯅ ꯁꯨꯝ ꯁꯛ ꯎꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯏꯅꯥꯎ ꯏꯄꯥ꯫ ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯃ ꯎꯠꯆꯔꯛꯀꯅꯤ꯫ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯂꯩꯕꯅꯤ ꯑꯩ ꯁꯛꯇꯤ꯫ ꯑꯩꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄꯒꯤ ꯀꯩꯒꯨꯝꯕ ꯅꯠꯇꯦꯗ꯫ ꯂꯥꯏꯛ ꯑꯃꯇꯁꯨ ꯇꯧꯕꯤꯔꯝꯃꯣ꯫ ꯃꯊꯛꯇ ꯌꯦꯠ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯕꯤꯟꯗꯨ ꯕꯤꯟꯗꯨ ꯑꯍꯨꯝꯒ ꯂꯩꯕꯅꯤ꯫ ꯑꯍꯨꯝꯗꯨꯗ ꯇꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯇꯧꯐꯝ ꯂꯩꯕꯅꯤ꯫ ꯂꯥꯏꯛ ꯇꯧꯔꯒꯁꯨ ꯁꯨꯝ ꯀꯥꯟꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯀꯥꯡꯒ꯭ꯔꯤ ꯁꯤ ꯑꯩꯆ ꯏꯅꯥꯎꯗꯤ ꯀꯩ ꯂꯝꯒꯤꯅꯣ? ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯦꯡꯕꯤꯔꯛꯄꯁꯦ꯫ ꯀꯩꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯅꯠꯇꯕ
ꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯕꯁꯤꯡꯕꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯂꯥꯛꯄꯤꯕ ꯍꯥꯏꯅ ꯈꯧꯔꯥꯡꯖꯕꯅꯤ꯫ ꯑꯦꯂꯣꯟ ꯃꯥꯡꯈ꯭ꯔꯕꯣ? ꯃꯥꯡꯗꯤꯌꯦ, ꯂꯩꯌꯦ꯫ ꯑꯟꯗ꯭ꯔꯣꯅꯤꯆꯦ, ꯑꯟꯗ꯭ꯔꯣ ꯍꯥꯏꯁꯦ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ? ꯈꯪꯗꯤꯌꯦ꯫ ꯑꯟꯗ꯭ꯔꯣ, ꯑꯗꯨꯁꯨ ꯃꯩꯇꯩꯂꯣꯟꯕꯨ ꯈꯪꯕꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯑꯣ, ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯕ꯭ꯔꯥ? ꯀꯔꯤ ꯀꯪꯒ꯭ꯔꯦꯆꯦꯁ ꯁꯞꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯦ꯫ 2K ꯌꯧꯒꯗꯧꯕ ꯑꯩꯒꯤꯁꯦ 44 ꯌꯥꯡꯈꯩꯃꯨꯛꯇ ꯉꯥꯏꯔꯕꯅꯦꯕ꯫ 2Kꯒꯗꯣ ꯁꯨꯔꯒꯗꯤ ꯋꯥꯈꯜꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯄꯩꯁꯥ ꯐꯪꯕ ꯈꯣꯠꯄꯒꯤꯗꯤ ꯀꯔꯤꯝ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯑꯩꯒꯤꯁꯤ ꯆꯍꯤ ꯑꯃꯗꯤ ꯐꯥꯕ ꯍꯦꯜꯂꯤꯑꯦꯕ, ꯑꯗꯨꯕꯨ 2Kꯒꯗꯤ ꯌꯧꯗ꯭ꯔꯤ, ꯍꯦꯟꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯆꯦꯅꯁꯨ ꯚꯤꯗꯤꯑꯣ ꯇꯣꯏ ꯇꯣꯏꯅ ꯁꯦꯝꯕ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯗꯤ ꯁꯨꯝ ꯅꯨꯃꯤꯠ 7-ꯅꯤꯒꯨꯝꯕ ꯊꯥ ꯃꯈꯥꯏꯒꯨꯝꯕ ꯃꯇꯨꯡꯗꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯊꯣꯛꯀꯗꯧꯕ ꯂꯩꯕ, ꯑꯗꯨꯅ ꯈꯔ ꯊꯕꯛꯁꯦ ꯆꯤꯜꯂꯦ, ꯌꯨꯝꯗꯁꯨ ꯂꯣꯏꯁꯟ ꯈꯣꯟꯖꯤꯟꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ, ꯑꯗꯨꯅ ꯑꯗꯩꯗꯤ ꯆꯠꯀꯗꯕꯒꯤꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯟ ꯈꯣꯠꯆꯟꯒꯗꯕ ꯂꯩꯕ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯏꯉꯝ ꯉꯝꯗ꯭ꯔꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯟꯗ꯭ꯔꯣ ꯈꯪꯗ꯭ꯔꯗꯤ ꯏꯆꯦꯗꯤ ꯀꯔꯤ ꯂꯝꯗꯩꯅꯣ? ꯑꯟꯗ꯭ꯔꯣ ꯍꯥꯏꯁꯤ ꯂꯝꯒꯤ ꯃꯤꯡꯂ ꯀꯔꯤ? ꯑꯩ ꯈꯪꯗ꯭ꯔꯤ ꯏꯆꯦ꯫ ꯑꯩ ꯀꯩꯅꯣꯒꯤ ꯏꯅꯥꯎ, ꯑꯩꯗꯤ ꯀꯩꯅꯣꯒꯤꯅꯤ, ꯁꯤꯜꯆꯔ ꯀꯁꯥꯔꯒꯤꯅꯤ꯫ ꯑꯟꯗ꯭ꯔꯣꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯁꯤꯜꯆꯔ ꯀꯗꯥꯏꯗꯩꯅꯣ? ꯑꯣ, ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗꯒꯤꯅꯦ꯫ ꯑꯂꯣꯟ, ꯁꯣꯔꯤ ꯆꯦ, ꯀꯩꯒꯤ ꯁꯣꯔꯤ? ꯀꯩꯝ ꯀꯥꯏꯗꯤꯌꯦ꯫ ꯑꯣꯀꯦ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯏꯅꯥꯎꯃꯅꯤꯗꯤ ꯀꯔꯤ ꯂꯝꯒꯤꯅꯣ? ꯅꯝꯕꯔꯗꯣ ꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯄꯤꯒꯦ꯫ ꯑꯩ ꯅꯝꯕꯔꯁꯦ ꯀꯩꯁꯨꯝꯐꯥ ꯄꯨꯗꯕꯅꯦꯕ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯒ ꯐꯣꯟ ꯃꯆꯥ ꯑꯃꯒ ꯄꯥꯏꯔꯤꯉꯩꯗꯗꯤ ꯐꯣꯟ ꯅꯝꯕꯔꯒꯁꯦ ꯆꯤꯟꯐꯥ ꯑꯗꯨꯝ ꯄꯨꯔꯝꯕꯅꯦꯕ꯫ ꯍꯧꯖꯤꯛꯀꯥꯟꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ, ꯏꯁꯥꯅ ꯄꯥꯏꯕ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯗ꯭ꯔꯦ, 600 ꯍꯧꯋꯦꯅ ꯈꯪꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯝ ꯄꯥꯏꯔꯝꯕꯗꯨꯕꯨ, ꯐꯣꯟ ꯑꯃ ꯄꯥꯏꯔꯝꯕꯗꯨꯕꯨ ꯑꯩꯕꯣ? ꯑꯁꯣꯝꯗ ꯏꯅꯥꯎ ꯑꯅꯤ ꯃꯅꯤꯄꯨꯔꯗꯒꯤꯔꯥ? ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯀꯩ ꯂꯝꯗꯩꯅꯣ? ꯀꯪꯒ꯭ꯔꯤ, CH, ꯑꯗꯨꯒ ꯑꯂꯣꯟ, ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯑꯣ, ꯀꯪꯒ꯭ꯔꯤ CH, ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯏꯆꯦ ꯅꯥꯎꯕ ꯁꯤꯡꯍ꯫ ꯍꯦꯜꯂꯣ ꯐ꯭ꯔꯦꯟ, ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯀꯣ꯫ ꯅꯥꯎꯕꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯌꯦ, ꯏꯆꯦꯗꯤ ꯆꯥꯛ ꯆꯥꯔꯦ꯫ ꯑꯗꯨꯒ ꯑꯂꯣꯟ, ꯑꯗꯩꯗꯤ ꯀꯪꯒ꯭ꯔꯤ CHꯗꯤ ꯆꯥꯔꯕ꯭ꯔꯥ? ꯆꯥꯔꯝꯃꯅꯤꯗ ꯁꯣꯏꯗꯅ꯫ ꯂꯥꯏꯛꯁꯨ ꯃꯆꯥ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯣ, ꯃꯊꯛꯇ ꯕꯤꯟꯗꯨ 3 ꯂꯩꯕꯗꯨꯗ ꯇꯆ ꯇꯧꯔꯒ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯈꯪꯗꯦꯀꯣ ꯑꯩꯁꯦ ꯀꯌꯥꯝ ꯃꯣꯏꯒꯤ ꯂꯥꯏꯛꯀꯗꯣ ꯄꯤꯔꯒ ꯀꯥꯟꯅꯩꯒ ꯍꯥꯏꯕ ꯋꯥꯅꯤꯗ꯫
ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯣ ꯆꯥꯔꯦ ꯆꯦ ꯆꯥꯔꯝꯃꯅꯤ ꯑꯁꯤꯒꯤ ꯋꯥꯅꯁꯨ ꯂꯣꯏ ꯃꯔꯥ ꯂꯣꯏ ꯅꯥꯏꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯈꯥꯗꯤ ꯃꯈꯥꯗꯤ ꯅꯣꯏꯅ ꯀꯔꯤꯃꯧ ꯉꯥꯡꯗ꯭ꯔꯃꯤꯅ ꯊꯥꯒꯠꯆꯔꯤ ꯑꯂꯨꯅ ꯉꯥꯏꯕꯗ ꯇꯨꯝꯅꯤꯡꯂꯦ ꯇꯨꯝꯅꯤꯡꯉꯅꯤꯌꯦ ꯁꯦꯡꯉꯕꯅꯤꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯈꯪꯗꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯨ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯆꯨꯝꯃꯤꯔ ꯆꯨꯝꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯕ ꯏꯆꯦ ꯆꯠꯂꯒꯦ ꯂꯥꯏꯛꯁꯨ ꯁꯕꯁꯨ ꯇꯧꯔꯝꯃꯕꯅꯤꯀꯣ ꯅꯅꯥꯎ ꯇꯨꯝꯈ꯭ꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯀꯪꯒ꯭ꯔꯦꯁꯤꯁ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯂꯥꯛꯄꯤꯌꯣ ꯀꯩꯅꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯔꯤꯌꯦ
ꯀꯔꯤ ꯉꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔꯔꯣ ꯍꯥꯏꯁꯤꯕꯣ? 600158986 ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯕꯗ ꯀꯩ ꯋꯥꯒꯦ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯒꯦ ꯑꯃꯨꯛꯀ ꯇꯞꯅ ꯏꯁ ꯑꯃꯨꯛꯀ ꯇꯞꯅ ꯀꯗꯥꯏꯅꯣꯅꯦ ꯇꯔꯨꯛ 0215 ꯅꯤꯄꯥꯜ ꯃꯥꯄꯜ 869 ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯑꯂꯣꯟ ꯆꯍꯤ ꯀꯌꯥꯒꯤ ꯃꯤꯑꯣꯏꯅꯣ? ꯑꯉꯥꯡꯂ ꯅꯍꯥꯔ ꯑꯍꯜꯂ? ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ is back. Welcome my farm. ꯃꯥꯂꯦꯝ farm. Thank you. ꯅꯍꯥꯟꯒꯤ ꯃꯨꯀ ꯉꯥꯗꯣ ꯌꯥꯝꯃꯤꯍꯦ. ꯃꯨꯀ ꯉꯥ ꯀꯧꯕ ꯅꯠꯇ꯭ꯔꯣ? ꯃꯥꯂꯦꯝ ꯉꯔꯥꯡꯗꯤ ꯍꯧꯅ ꯆꯦꯟꯈ꯭ꯔꯦ. ꯆꯦꯜꯂꯨ 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 ꯆꯦꯜꯂꯨ. ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯆꯦꯜꯂꯨ. ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯄ? ꯃꯥꯂꯦꯝ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯕꯤꯔꯛꯄ? ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯂꯦ ꯉꯁꯤꯗꯤ ꯏꯃꯩꯕꯦꯝꯃ. ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯂꯕ? ꯇꯜꯂꯤꯍꯦ ꯁꯪꯒꯣꯝ ꯊꯛꯑꯒ ꯂꯦꯟꯕ ꯍꯥꯏꯁꯤꯕꯣ. ꯁꯟ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯅ ꯁꯪꯒꯣꯝ ꯊꯛꯑꯕ ꯍꯥꯏꯁꯤꯕꯣ. ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯉꯒ ꯆꯥꯛ ꯂꯥꯝꯃꯛ ꯇꯣꯛꯀꯅꯤ. ꯅꯝꯕꯔꯁꯤ ꯂꯥꯜꯂꯦ ꯑꯅꯤ ꯑꯅꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ. ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯦꯡꯕꯒꯤ. ꯑꯣ ꯑꯣ ꯊꯦꯡꯕꯒꯤ. ꯑꯗꯨꯏꯗꯤ ꯍꯧꯖꯤꯛꯀꯤꯅ ꯄꯨꯡ ꯀꯌꯥꯗ ꯆꯥꯈꯤꯕ? ꯍꯜꯂꯣ? ꯁꯅꯥꯅꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯗꯨꯒꯗꯤ ꯄꯄꯥ ꯊꯥꯔꯛꯑꯣ ꯍꯥꯏꯔꯣ? ꯑꯣ ꯈꯣꯒꯦꯟ ꯁꯦꯟꯖꯝ ꯌꯥꯏꯔꯤꯄꯣꯛ. ꯈꯣꯒꯦꯟ ꯁꯦꯟꯖꯝ ꯌꯥꯏꯔꯤꯄꯣꯛ ꯊꯥꯒꯠꯆꯔꯤ. ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯕꯤꯈ꯭ꯔꯦ. ꯀꯩ ꯍꯥꯏꯕꯤꯔꯛꯄꯅꯣ? ꯅꯪ ꯇꯥꯕ꯭ꯔꯥ? ꯂꯧꯕ ꯂꯥꯛꯑꯣ. ꯂꯧꯕ ꯂꯥꯛꯑꯣ. ꯀꯔꯝꯕꯅꯣ? ꯀꯔꯝꯕ ꯅꯝꯕꯔ? ꯃꯥꯂꯦꯝ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯅꯩꯅꯤꯗ. ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯅ
ꯂꯥꯏꯛꯀ ꯑꯝꯇ ꯅꯝꯕꯤꯗꯦ ꯃꯥꯂꯦꯝꯁꯦ. ꯑꯂꯣꯟ ꯊꯨꯅ ꯍꯥꯏꯔꯛꯀꯅꯣ ꯅꯪꯍꯧꯗꯦ. ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯏꯗꯣꯏꯁꯤꯕꯨ ꯍꯌꯦꯡ ꯀꯨꯀꯤꯅꯒ ꯇꯧꯁꯜ ꯂꯪꯊꯣꯛꯀꯅꯤꯀꯣ. ꯀꯤꯖꯩꯀꯣ ꯑꯩ. ꯃꯣꯕꯥꯏꯜ ꯄꯨꯒꯅ ꯅꯈꯣꯏ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯆꯤꯟꯐꯥ ꯄꯨꯗꯦꯕ ꯑꯇꯩ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ 600 ꯀꯗꯥꯏꯅꯣ ꯍꯧꯖꯤꯛꯇ ꯎꯔꯝꯕꯅꯦꯕꯣ. ꯑꯣ 600 15 ꯅꯤꯄꯥꯜ ꯃꯥꯄꯜ ꯅꯤꯄꯥꯜ ꯇꯔꯨꯛ ꯃꯥꯄꯜ. ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? 60015 ꯅꯤꯄꯥꯜ ꯃꯥꯄꯜ ꯅꯤꯄꯥꯜ ꯇꯔꯨꯛ ꯃꯥꯄꯜ. ꯌꯥꯔꯦꯀꯣ? ꯀꯨꯀꯤꯗꯒꯗꯤ ꯄꯤꯈꯤꯅꯨꯀꯣ. ꯇꯜꯂꯤꯗ ꯃꯥꯂꯦꯝ ꯑꯉꯥꯡ ꯃꯆꯥ ꯇꯧꯅ ꯁꯪꯒꯣꯝ ꯊꯛꯑꯦ ꯁꯤꯕꯨ. ꯁꯪꯒꯣꯝ ꯊꯛꯑꯒ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯁꯪꯒꯣꯝ ꯊꯛꯑ ꯇꯨꯝꯗꯣꯏꯔꯦ ꯑꯩꯁꯤꯕꯣ. ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯍꯣꯡꯕ꯭ꯔꯣ ꯑꯗ? ꯁꯦꯟꯖꯝ ꯌꯥꯏꯔꯤꯄꯣꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯈꯣꯒꯦꯟ ꯁꯦꯟꯖꯝ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯅꯤꯗꯅ. ꯑꯩꯒꯤꯗꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇꯅꯤ ꯂꯥꯛꯄꯤꯔꯤꯕꯁꯦ. ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯩꯕꯨ ꯅꯍꯥꯟꯗꯩ ꯀꯥꯏ ꯆꯠꯂꯨ? Pun kaya tahu siya, ano na kaya? Pun kaya tahu siya, ano na kaya? Bahala din nato. Kumain lang doon sila. Lade. Nakadaiba? Kana lagi? Comment po, ibigay tayo sibo.
Tôi có bay qua school. Dạ, bắn tao. Bắn tao đó. Wa kam ta ngang de mi ke to ila sibo. Wa kita ngango kanano. सिस्टर ब्रदर कौन है? इसिंगदो मगा लोनसिराने हा करी इसिंगदो मगा तंगा लोनसिराबा बारो योगा थेंग्रबा चाय में इधर हाई दे फारबा तो अयुक्ता लोन जाने तुम मंगवार में 49 50 10 मिनट को वाले कमेंट से इबिरक्तरे कना कना नो खंगदे तुम मसिरा ओ तुम मसिरा तुम मसिरा दीदी अय्या 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 ओहो थमो इतो के थमो तुम वहाँ पे तंग
ꯆꯤꯅꯤ ꯈꯤꯇꯪꯁꯨ ꯍꯥꯞꯄꯒ ꯅꯩꯒꯦ ꯇꯧꯕꯅꯦ. ꯆꯤꯅꯤ ꯈꯤꯇꯪꯒ ꯖꯦꯔꯨꯝ ꯑꯃꯁꯨ ꯊꯨꯒꯥꯏꯔ ꯍꯥꯞꯁꯤ. ꯈꯔ ꯍꯥꯡꯗꯣ. ꯑꯦ ꯑꯩꯈꯣꯏꯅ ꯏꯕꯣ ꯀꯩꯝ ꯇꯧꯈ꯭ꯔꯦ. ꯃꯥꯂꯦꯝꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯁꯄꯦꯛ ꯃꯥꯂꯦꯝ. ꯆꯥꯛꯂꯔꯤ ꯋꯥꯃꯜꯕꯨꯝ. Tu natti, tu sei Gesù cini, ado du cini boyang ko kan. Ay nahandi, tu sei le. Ira. Hajam. Hẹn em cha nó vẫn tân hồn ghé. Em cũng ngâm bật đó. Cha cũng ngâm bật. Hẹn em phần bật cha Phật bật đó. Tụi này nó bật tân hồn ghé.
Masih di kang kera wat mana enggak? Kang wat. Nek ini bisa aku bisa ngeluh. Kan halo. Nungun tuh ya kang wat. Kenoda. Coba mata nong gitu. Kenoda. Ka oh iya. Kayak mah ibu kalau ini. Mana bisa mau kita. Tanda orang bisa ya. Iya nah, cara terus nah. Masih di semana tahu nah, kalau udah mau gisel kali kan untuk kakak tuh, untuk ulang tuh hidup tuh. Papi, papi. Anh pizza thật đấy, pizza không xa rồi. Comment suy bilang kan ano, comment di video oh. Maksudnya. Terus terus. Cuma kata itu kan. Bibi ka? Saya lagi kata itu. Kayak bisa lagi. Kan di swai jam terlalu andre. Apa sih? Apa sih?